Akasbani Imphal Ngangbom Nganthoi na pau pazari ahanbada maruiba pau Manipur gi irangi matangda ngasidagi Delhi da All India protest haukhre Manipur da ingbagi sang haukiba numit kharani asida tapna henjilakli Pradhan Mantri Narendra Modi na awang nongpok ki raija singna singthaningai oina saukhalakliba sida nungaiba phongdokhre Griha Mantri Amit Shah na hairi BSF na leba asigi ngamkhaida thauna phana amasung kathokpaga loina ngak senduna lakli amasung Bharat na Myanmar da seng metric ton 2,200 tengbang pikre Manipur da sahi ani phajilaklaba irang asi hojik phawba waroisin purakpa ngamdabagi mayokta ngasidagi Delhi gi jantar mantar da All India protest haukhre Save India Save Manipur haiba dabi da ngasi wakal mifam sathakiba dugi matangda RPI athawa legi National Secretary Maheshwar Thaunawjamna hai Manipur gi irang asigi yenglaga afaba khulai sizinaduna landarakliba singi mayokta leba asigi miyam punna thengnaminabagi matam oire ngasigi khongjang aduda leba asigi tongan baraija singdagi lakpa masing yamlaba miyo kya saruk yakhi amaromda sahi ama makhai helaba Manipur gi irang asigi waroisin puro haiba dabi da India Block Manipurna hayeng Delhi gi jantar mantar da khongjang changsilagani hairi Imphal gi Congress Bhavan da ngasi pangthokpa paugi mifam amada Manipur Pradesh Congress Committee gi machin chatpa misak Hareshwar Goswami na hai Manipur gi wathok ki waroisin puro haiba dabi da India Block Manipurna numit kharani gi mamangdagi jantar mantar da khongjang changsinaba sem sarakpa adu mari leinaba singna ayaba pidabadagi yaithoktuna lakpani Sri Goswami na hai ayaba piraktrabasu hayeng khongjang changsinaba warep laure hayeng gi khongjang asida saruk yakadaba singi manungda Raija sigi CLP lusingba Okram Ibobi MPCC gi President K Megachandra yauna dol gi MLA manga AAP AIFB AITC CPIM NCP RSP Sivasena UBT gi mihutsing yauri Manipur da ingbagi sang haukiba numit kharani ase tapna henjilakli Imphal yauna raija sigi tongan bajila singda ayu amasung numidangi matamda leisil thare aikhoigi none paumi agui kamaina hai none jila da ayukta leisil thabana maram oiduna lambida gari sathok chasinda khudong chadaba mayoknare ayuk amasung numidangi matamda miyamna ka hena ingwade ngak thoknaba maifu tiknari masigi matangda paudam ama None jila desu ningtham thagi aingba ki chang noma gi hengalagli ayuk numidangi matamdana amuk henna aingba miyamna mayuk nari None district headquarter da leba Longmai Bazar dana amuk henna aingba ki chang helli maramdi Longmai Bazar ase Imphal degi henna kutpa lamdam amani maram aduna mafam asida laichinsu thana kupsilli miyamna ayingba degi ngalthoknaba maitan gi maifu amasung electric ki heater sing sizinari amasung athaba phiron sing su sizinari marak asida None jila da electric chang naina pibinaba miyamna mari leinaba bibakta appeal tawrakli Akasbani Imphal gi pawi damak Longmai None degi agui kamai Pediatric Association Manipur na sinduna Kunipan suba Mani Pediko nisangni kunmari ngasi lamphelda leba Indian Medical Association imagi conference hall da pangthokre Environment Influences on Soil Health Addressing Local Challenges haiba themda pangthokiba thoramaduda Manipur University gi Vice Chancellor Professor Dr. N. Lokendra Nahai lamdam asida thokliba samajik amasung sel thonggi wathok kayana sahi nauriba angang amadi nahasingda sauna saitheng pire ngasigi thoram asigi manung channa pikliba ngang sing masama ufana leinaba khana nainabana singba pangthokpa asina sauna kanaba piragani thoramaduda Pediatric Association Manipur gi President Professor C.A. Shyam Sundar Patron Dr. T.S. Nabachandra Professor N. Kameswar amasung Dr. L. Basantana singba miyakya saruk yakhi Global Shepherds Imphal hapna sinduna ani suba mini library ngasi Saumbung Relief Camp ta hangdokre Relief Camp singda lanjanaduna lariba angang singda lairik pabagi hainabi amasung mahima singi lamda khudongchaba phanghanabagi pandamda Global Shepherds na ahanba mini library amasu sajiwa Relief Camp ta hangdokraba matungda ngasigi asina ani suba oina library asi hangdokpani thoramaduda angang chamarom yauna mama mapa sing amadi Global Shepherds Community Imphal Hub ki members sing saruk yakhi Jiribam gi Deputy Commissioner Krishna Kumar gi midyang makhada jila asida hangdokliba relief camp singda
sayol khudingi nongmaijung numita pangthokadaba lunanbagi khongjang ama ngasidagi hawdokre. Masiga loinana relief campsing da sangjafam lawduna lairiba miyoisingda ningthamthagi sangdraba yadraba potlamsing makatana yenthokhi. Mayang Nambam Rameswar MLA Horticulture amasung Soil Conservation Kaksing amasung Thaubalgi District Officer sing amadi Anoba Mangal Farmers Producer Company Limited Kaksinga khusamnaduna ngasi MLA gi yumda pangthokpa thauram amada khangatlaba lawmisingda ningtham maru marangsing yenthokre. Manipur State Power Distribution Company Limited na Kendra gi Power Mantraloy gi Bureau of Energy Efficiency ga khusamnaduna Energy Conservation Week lisangani kunmari gi palan thauram hayengdagi hauragani. Thauram asigi manungda mahiroi singi oiba layekpa rasana iba quiz amasung debate competition pangthokani hairi. Thaubal Okramda laiba Institute for Research and Development Alternative IRDA gi Pre-Primary Montessori Rhymes Teachers Training Center gi mai paklaba mahiroi singda mana yenthokpagi ahumlak suba convocation gi thauram ngasi Thaubalda laiba Sawyayma Higher Secondary School gi seminar hall da pangthokre. Assam Rifles ki Civic Action Program gi makhada ngasi None Jila gi Tauksang 2 village da lemna layengbagi kem ama pangthokre. Kem aduda miyoi chani kunmapan rom layengki amadi lemna hidak langthak yenthokhi. Tabiriba pawasya kasbani Imphal dagini. Pradhan Mantri Narendra Modi na Awang Nongpok ki Raija Singna Singthaningai oina saukhalakliba sida nungaiba phongdokre. Awang Nongpok ki Raija Singda lambi thonggi phibam phagalakpa infrastructure amasung digital inclusion gi lamda phagalakliba sibu thagatpa phongdokladuna Sri Modi na hai Astalakshmi Mahotsab asi Awang Nongpok ki Raija Singgi textile tourism amasung mahusadagi leiraklaba khutsa heibagi thabaksingbu uthoknaba amadi hena mapangal kankhathanabagi pandamda pangthokpani. New Delhi gi Bharat Mandapamda sathariba numit humni gi mahotsab asida Awang Nongpok Raija Singh Assam, Arunachal Pradesh, Meghalaya, Manipur, Nagaland, Mizoram, Tripura amasung Sikkim gi tongan-tonganba phajaraba saktam kaya utli. Artisan chani yangkai hena saruk yariba mahotsab asida top-toppa makal gi handicrafts, handloom, agriculture amasung horticulture gi potlamsing utli. Mahotsab asi ngasi loisilagani. Griha Mantri Amit Shah na hairi Border Security Force BSF na leiba asigi ngumkhai paringsing sahi humpurom asi thauna phana amasung kathokpaga loinana ngak senduna lakli. Ngasi Rajasthan gi Jodhpur da pangthokpa BSF lingkhatkibagi sahi humpu suba kumon thoromda saruk yaraduna Griha Mantri na hai English nga machamapan humpu manga dagi leiba asigi nongpok amasung nongsup thangba ngamkhai paring ngakpada BSF na soba thodang loduna lakli. Griha Mantri na hai ngamkhai ngakpagi thabak tawbata natana BSF na ain kaina mitop sangsilakpa Zali not puthok pusin tawba amasung left wing extremism thengnabada soba thodang lori. Leiba asigi security da singnaba hengalakliba si thengnabada BSF ki mateng yaudravadi ngamloi. Maramasina ahanbada battalion kunmanga khaktamak leiramba BSF haujikti singthaningai oine hengatle haina Sri Shah na phongdokhi. Griha Mantri na hai border security ki policy asi sahi kaya ningthina leiramde adubu Modi sarkar lakpadagi lam asida section thabak tawba horukpani. Sri Amit Shah na hai leiba asigi ngamkhaida leiba khungang singi miyam izat leina hingba ngamnaba thabak phangnaba amasung khudongchaba kaya phanghanaba pandamda vibrant village scheme haudokle. Thaurang asi changyang oina khungang lising ahumlomda paikhatli. Ngasigi thauramadu da Griha Mantri na jawan singda thoidok hendokpa service ki damak gallantry award amasung police service medal sing pikhi. Akashvani Imphal gi pauta biri. Bharat na Myanmar da seng metric ton lising ani chani tengbang pikre. Social media da thagalakpa post amada mapan thauram mantraloy gi machin chatpa misak Randhir Jaiswal na hai leiba asigi ek is amasung yumlo nabana hana haiba policy gi makhada Myanmar gi miyam da tengbang oina sengsing asi pibani. Mang na hai Myanmar da hojik thokliba irang asina maram oiduna lising ani kulumdoida misam lising manga yangkhaini thoi hena sopan nangkhi. Sokliba sing asigi manungda angang sada kun hena yauri. Mapan thauram mantri Dr. S. Jaishankar na hairi America gi dollar ga sangdamnaba yaba anoba sel mayak puthoknabagi thaurang amata paikhatpa leite. Qatar gi konungda pangthokpa Doha forum da wangang bada mahang na hai
BRICS leibak-singna America gi dollar bu mapangal sonthahanaba honaningbagi apamba leite. Dr. Jaishankar na hai wafam asigi matangda BRICS leibak pumnamakki oiba yanaba wafam amatasu leite. America gi Rashtrapati oina khallaba Donald Trump na BRICS leibak-singna common currency ama puthoknaba thabak paikhalaklabadi sada samagi tarif sanahangani haina kihalakhiba sayol amagi tungda Dr. Jaishankar na wafam asi phongdokhibani. Dr. Jaishankar Manama dialogue ta sarug yahanabagi damang ngarang namidang Manama da thongkhibani. Maki khongsat asida mantrina leibak yagi lusingbasingasu wari sanagani. Pradhanmantri Narendra Modi hayang Rajasthan amasung Haryana da chatkani. Maki Rajasthan khongsata Pradhanmantri na Rising Rajasthan Global Summit 2023 gi exhibition haudokani. Madugi tungda Panipatta Pradhanmantri na Bima Sakhi Yojana haudokani. Yojana asigi makhada sahi 19 dagi 9 phawbada leiba class 10 parikya pass tawribi nupi singbu hena sakti pinaba thorang kaya yauri. Tungda Haryana gi Karnal da leiba Maharana Pratap Horticulture University gi main campus sanabagi jatra suhangani. University asigi makhada horticulture gi college ama horticulture gi tongan ba discipline sing yauba school manga lei. Bharat Lanmi gi Eastern Command gi Tree Shakti Sappers Advanced Flood Monitoring System AFMS haudokre. Defense amasung disaster management ki lamda anoba wakhalon puthoktuna sangdamnabagi thoram Ino Yoda da anoba system asi haudokhibani. Sikkim da amang sahida thokhiba glacial lake outburst flood ki tungda Bharat Lanmi gi engineer regiment ki kangbuna cutting edge technology siznaduna isingi ma yangsinaba system asi puthokpani. Masida microcontroller UV sensor amasung GSM module siznaduna isaw thoktingai mangjawnana alert message pirakani. Kendra gi port shipping amasung waterways mantri Sarbanand Sonowal na hairi 2024 phawbadadi Bharat si malemgi samudra gi lamda chawkhatpa makok thongba lebak tara gi manungda sanba ngamlagani. Mangna hai leiba asina hithangpham singda potsai pubagi sang henggarhanaba amasung jaha sabagi lamda hena kumang chawsin hanaba thabakya paikhatli. Chennai Kamarajar Port Trust ki Silver Jubilee palan tharomda wangangbada mantrina wafam asi phongdokhibani. Mahakna hithangpham aduda lupa koti samnga nimphumanga changna sagadaba integrated command and control center gi jatra suhunki. Haujik sanabagi pau Khetrimayum Ganga dagi. Nupi ki Junior Asia Cup ta ngasi Bharat na Bangladesh ka Oman gi Muscat ta thengnagani. Tournament asida Bharat ki hockey team na Group A da China, Bangladesh, Malaysia amasung Thailand ga lamba tawgani. Tournament asida gi khangalaba makok thongba team manga mathang sahida Chile da pangthokadaba FIS Junior World Cup ki qualified oigani. December amadagi ahum phawba Punjab ta chathakiba Kunmari suba sub junior national wushu boys and girls competition lisingani kunmari da Manipur gi Khaidem Janim singna sanagi takama laurakre. Maha Kaksing gi indoor stadium da hangba relief camp ta lairibani. Mahakna sanagi takama laurakpada relief camp asigi managing committee amadi miyamna taramna okre. Sahi taramapan makhagi men's Asia Cup cricket Bangladesh na laukre. Dubai International Cricket Stadium da ngasi sanakhiba final match da Bangladesh na Bharat pu run yankhai mapanda thoikibani Nganthoi. Haujik aroibada maroiba paw amuhanna Manipur gi irangi matangda ngasidagi Delhi da All India protest haukre. Manipur da ingbagi sang haukiba numit kharani asida tapna henjilakli. Pradhan Mantri Narendra Modi na awang nongpok ki raija singna singthaningai oina saukhalakliba sida nungaiba phongdokre. Griha Mantri Amit Shah na hairi BSF na leba asigi ngamkhaida thauna phana amasung kathokpaga loinana ngak senduna lakli amasung Bharat na Myanmar da seng metric ton 2,200 tengbang pikre Paulo Jare.